ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯣꯡꯎꯞ ꯇꯣꯡꯗꯅ ꯒꯥꯔꯤ ꯊꯧꯔꯝꯕꯒꯤ ꯐꯥꯏꯟ ꯊꯤꯍꯟꯈ꯭ꯔꯦ ꯀꯨꯀꯤ ꯃꯁꯦꯜ ꯍꯥꯠꯅꯔꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ 2,200 ꯍꯟꯈ꯭ꯔꯦ ꯆꯅꯨꯡꯗ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯂꯧꯃꯤꯁꯤꯡ ꯀꯤꯕꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯈ꯭ꯔꯦ ꯑꯜꯐꯥ ꯑꯥꯏ ꯑꯃꯗꯤ PLAꯒꯤ ꯀꯦꯝꯞꯇ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ RPFꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡꯗ ꯁꯦꯜ ꯇꯥꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥꯁꯤꯡ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕꯗꯤ ꯃꯃꯤꯡ ꯐꯣꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ MSFꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯈꯣꯡꯎꯞ ꯇꯣꯡꯗꯅ ꯒꯥꯔꯤ ꯊꯧꯔꯝꯕꯒꯤ ꯐꯥꯏꯟ ꯊꯤꯍꯟꯈ꯭ꯔꯦ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯄ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃꯗ 4-wheeler ꯊꯧꯔꯛꯄ ꯃꯤꯑꯣꯏ ꯑꯃ ꯈꯣꯡꯎꯞ ꯇꯣꯡꯂꯝꯗꯕꯗꯒꯤ ꯂꯨꯄꯥ 2,000 ꯐꯥꯏꯟ ꯊꯤꯍꯟꯈ꯭ꯔꯦ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯃꯐꯝ ꯑꯃꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯈꯣꯡꯎꯞ ꯇꯣꯡꯂꯝꯗꯅ ꯒꯥꯔꯤ ꯊꯧꯔꯝꯕꯒꯤꯗꯃꯛ ꯏꯝꯐꯥꯜ ꯋꯦꯁꯠ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 2,000ꯒꯤ ꯏ-ꯆꯂꯥꯟ ꯑꯃ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜꯁ ꯑꯦꯛ 1988ꯒꯤ ꯁꯦꯛꯁꯟ 2135E ꯒꯤ ꯃꯈꯥꯗ ꯐꯥꯏꯟ ꯑꯗꯨ ꯊꯤꯍꯟꯈꯤꯕꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯗ꯭ꯔꯥꯏꯚꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯁꯦꯜ ꯍꯥꯠꯅꯔꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ 2,200 ꯍꯟꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯆꯤꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯆꯤꯟ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄ ꯊꯣꯔꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯠꯇꯣꯛꯅꯔꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯖꯣꯔꯥꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯛꯈꯤꯕ ꯔꯦꯐ꯭ꯌꯨꯖꯤ 5,000ꯒꯤ ꯃꯅꯨꯡꯗ 2,200 ꯔꯣꯝꯗꯤ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯃꯔꯣꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯆꯤꯟ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯌꯥꯝꯅ ꯀꯟꯕ ꯏꯔꯥꯡ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯖꯣꯈꯣꯊꯥꯔ ꯑꯃꯁꯨꯡ ꯔꯤꯈꯣꯗꯥꯔꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯃꯔꯝꯗ ꯍꯟꯅꯔꯛꯄꯅꯤ ꯖꯨꯂꯥꯏꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯔꯣꯝꯗ ꯔꯦꯐ꯭ꯌꯨꯖꯤ 5,000 ꯔꯣꯝ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯅꯕ ꯌꯨꯝꯁꯤꯡ ꯁꯦꯝꯗꯨꯅ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯈꯨꯠ ꯊꯥꯅꯕ ꯂꯦꯞꯅꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯆꯅꯨꯡꯗ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯂꯧꯃꯤꯁꯤꯡ ꯀꯤꯕꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯅꯨꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯧ ꯎꯗꯨꯅ ꯂꯩꯕ ꯂꯧꯃꯤꯁꯤꯡ ꯅꯣꯡꯃꯩ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯄꯗꯒꯤ ꯃꯁꯥꯒꯤ ꯂꯧ ꯁꯨꯐꯝꯗꯒꯤ ꯃꯤꯄꯥꯏꯅꯗꯨꯅ ꯀꯤꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯣꯡꯃꯩ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯆꯤꯡꯂꯣꯝꯗꯒꯤ ꯇꯥꯏ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯍꯜꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯅꯨꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯄꯥꯎꯁꯤꯡ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯌꯥꯏꯉꯪꯄꯣꯛꯄꯤ ꯑꯃꯁꯨꯡ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯄꯥꯎ ꯑꯃ ꯐꯥꯎꯕ ꯐꯪꯗꯦ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯔꯤꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠ ꯌꯥꯎꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤ ꯑꯃꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯄꯥꯎ ꯂꯩꯇꯦ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯏꯝꯐꯥꯜ ꯁꯦꯟꯇꯔꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯎꯈ꯭ꯔꯨꯜ ꯖꯤꯔꯤꯕꯥꯝ ꯇꯃꯦꯡꯂꯣꯡ ꯐꯦꯔꯖꯣꯜ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯒꯅꯤ ꯑꯗꯨꯒ ꯃꯊꯪ ꯅꯨꯃꯤꯠꯇ ꯏꯝꯐꯥꯜ ꯋꯦꯁꯠ ꯏꯝꯐꯥꯜ ꯏꯁꯠ ꯕꯤꯁꯅꯨꯄꯨꯔ ꯖꯤꯔꯤꯕꯥꯝ ꯇꯃꯦꯡꯂꯣꯡ ꯀꯥꯡꯄꯣꯛꯄꯤ ꯅꯣꯅꯦꯗꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡꯗ ꯁꯦꯜ ꯇꯥꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥꯁꯤꯡ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕꯗꯤ ꯃꯃꯤꯡ ꯐꯣꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ MSFꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯉꯥꯛꯀꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯂꯅꯥꯏꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯖꯥꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSFꯅ ꯐꯣꯡꯗꯣꯔꯛꯂꯤ MSFꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯣꯁꯟꯅ ꯍꯥꯏ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯑꯦꯁꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2012ꯒꯤ ꯑꯣꯛꯇꯣꯕꯔ 10ꯗ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯃꯠꯇꯅ ꯃꯥꯡꯖꯧꯅꯅ ꯂꯩꯉꯥꯛꯇꯒꯤ ꯑꯌꯥꯕ ꯂꯧꯗꯅ ꯐꯣꯡꯅ ꯅꯠꯇ꯭ꯔꯒ ꯍꯛꯊꯦꯡꯅꯅ ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯖꯥ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯂꯅꯥꯏ ꯀꯣꯆꯤꯡ ꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯃꯥꯡꯊꯔꯛꯂꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥ ꯈꯔꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯍꯦꯟꯅ ꯐꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯅꯥꯏ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯩꯔꯦ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛꯅꯤ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯌꯥꯎꯗꯕ ꯈꯨꯟꯅꯥꯏ ꯑꯗꯨꯗꯤ ꯂꯩꯈꯥ ꯇꯥꯔꯕ ꯈꯨꯟꯅꯥꯏ ꯑꯃꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯤꯔꯤꯕ ꯏꯖꯨꯀꯦꯁꯟꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯅ ꯈꯨꯗꯨꯝ ꯆꯜꯂꯝꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯃꯑꯣꯡꯗ ꯁꯦꯝꯂꯝꯕꯗꯨꯒꯤ ꯃꯈꯥ ꯁꯝꯊꯔꯛꯄ ꯃꯆꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯈꯤꯕ ꯃꯍꯩ ꯃꯁꯤꯜꯒꯤ ꯀꯥꯡꯂꯣꯟꯕꯨ ꯑꯆꯧ ꯑꯁꯥꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯔꯅ ꯃꯇꯧ ꯇꯝꯗꯨꯅ ꯃꯁꯥꯒꯤ ꯂꯅꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯁꯤꯗꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯅꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯂꯩꯉꯥꯛꯀꯤ ꯑꯣꯖꯥꯅ ꯀꯣꯆꯤꯡ ꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯁꯥꯅ ꯈꯪꯅ ꯑꯊꯨꯕꯗ
thawong asi lepkadabani. Karigumba MSF na thengnarabadi masa-masana responsibility pujagadabani loinana January bo oja singi maming matha amadi hangdokliba coaching tuition center singi maming matha punna lauthoklagani hainasu mahakna phongdokhe. Alpha I amadi PLA gi Campta drone attack chatharakhiba aranbani haina RPF na phongdorakli. Nagaland amasung Myanmar galona bangam khaida Alpha Independent amasung PLA gi apunba camp oina leiriba mafamda tha asigi tarani thoida Indian Special Forces singna afaba makhalgi drone chamayangkai hena sijinaduna chatharakhiba attack adu aranba thawongni haina aina thingkraba Revolutionary People's Front RPF ki Deputy Secretary Publicity Robin Khumana thadorakpa cherol amana haide. Cherol asina makhata na hai drone sijinaduna chatharakhiba attack aduda PLA gi maikaida asi ana ama phawba yawkhiba leite. Attack aduda laikhidraba Alpha gi Lieutenant General Nayan Asom amasung atai sokhiba kadar singi mafamda RPF ki maikaidagi awaba phongdorakle. Maraibaki damak kathokraba athauba haibasidagi hena awangba amata leite. Drone attack amasung proxy war sing Indian Army na chathaduna PLA amadi Alpha Independent da chatharakhiba thawongasna Manipur amasung Assam gi miyoi singda India na yengliba mideng adu mayek singhale. Puwari dagi hauna Assam amasung Manipur asi India gi mafam natte ningtamna leiramba kingdom ne. India na so haukraba puwari sing khangbana maram oiraga Assam amasung Manipur asi yamna laina khudum chansinba yaroi haiba Kanglei. India na Manipur amasung Assam gi damak phongdorakliba sing asi aranba oidaba ngaktane. India gi mayokta lanthengnariba singna kaidawnungda Indian oiba yaroi. Manipur amasung Assam gi leiriba ijel ina upumnamak aikhoi Indian nate. India na so aikhoi bu khudum chansinaba hotnarakloidabane. Indian occupants singi mayokta ima lebaki damak ihau hauba haibase lebak macha oiriba aikhoi khudingmaki ithawni hainasu RPF ki cherol asna makhatari. Nakalamaromda NSCN GPRN YA gi maikaidigesu Alpha Independent amasung makhoigi hoyat amasung pangsawgi mafamsingda leiriba Campta Indian Fascist Forces singna chatharakhiba drone attack sing adu condemn tawi. Lup asigi maikaidigi leikhidraba sing adugi mafamda awaba phongdorakle. Leikhidraba Lieutenant General Nayana Somase Revolutionary Leader singi manungda khwaidigi matik chaba luchingba amani haina makha tarakle.